ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯐꯨꯡꯒꯥꯋꯥꯔꯤ ꯂꯧꯁꯤꯡ ꯐꯕ ꯊꯦꯕ. ꯊꯦꯕ ꯑꯃꯅ ꯑꯆꯧꯕ ꯅꯨꯡꯗꯨꯝ ꯑꯃꯗ ꯃꯅꯒꯟ ꯉꯥꯊꯔꯒ ꯌꯥꯝꯅ ꯍꯪꯆꯤꯠ ꯂꯥꯡꯅ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯃꯤ. ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯃꯐꯝ ꯃꯔꯥꯡ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯝꯍꯨꯏ ꯑꯃ ꯂꯥꯛꯄ ꯎꯔꯛꯏ. ꯊꯦꯕ ꯑꯗꯨ ꯀꯣꯛꯆꯥꯎꯕꯤ ꯐꯨꯡ ꯀꯥꯏ, "ꯂꯣꯏꯔꯦꯗꯅ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩ ꯂꯝꯍꯨꯏꯒꯤ ꯈꯌꯥꯠꯇ ꯇꯥꯕ ꯇꯥꯔꯦꯀꯣ꯫ ꯆꯦꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯇꯦ, ꯀꯝꯗꯧꯔꯒ ꯊꯋꯥꯏ ꯍꯤꯡꯒꯅꯤ ꯁꯤꯗꯤ"꯫ ꯃꯁꯤꯒꯤ ꯄꯥꯝꯕꯩ ꯇꯟꯈꯟ ꯈꯜꯂꯛꯏ ꯊꯦꯕꯅ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯝꯍꯨꯏꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯛꯇ ꯆꯞ ꯂꯦꯞꯂꯒ ꯍꯪꯂꯛꯏ, "ꯍꯣ ꯏꯇꯥꯎ, ꯅꯪꯕꯨ ꯅꯊꯟꯇ ꯐꯝꯂꯒ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯤꯔꯝꯂꯤꯕꯅꯣ"꯫ ꯊꯦꯕꯒꯤ ꯋꯥꯈꯜꯗ ꯈꯨꯗꯛꯇ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯂꯧꯁꯤꯡ ꯑꯁꯤ ꯍꯩꯅ ꯁꯤꯖꯤꯟꯅꯍꯧꯔꯕꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯧꯕꯒꯤ ꯇꯥꯟꯖꯥ ꯐꯪꯂꯕꯅꯤ ꯅꯤꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯣ ꯏꯇꯥꯎ, ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯟꯖꯥ ꯆꯥꯅ ꯂꯥꯛꯑꯦꯗꯀꯣ꯫ ꯈꯔ ꯊꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ꯫ ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯑꯇꯤꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯅꯟꯊꯔꯛꯀꯗꯧꯔꯤ꯫ ꯑꯗꯨꯅ ꯅꯨꯡꯗꯨꯝ ꯑꯁꯤꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯍꯧꯅꯕꯒꯤꯗꯃꯛ, ꯅꯨꯡꯗꯨꯝ ꯑꯁꯤ ꯃꯆꯤ ꯂꯦꯡꯍꯟꯗꯅ ꯊꯝꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯅꯪꯒꯟꯅ ꯉꯁꯥꯏꯗꯒꯤ ꯉꯥꯛꯇꯨꯅ ꯊꯝꯂꯛꯂꯤꯕꯅꯤ꯫ ꯑꯩ ꯋꯥꯕꯅ ꯁꯤꯒꯗꯧꯔꯦ꯫ ꯑꯗꯣꯝ ꯂꯥꯛꯂꯕꯅꯤꯅ ꯑꯗꯣꯝꯒꯤꯁꯨ ꯊꯋꯥꯏ ꯀꯟꯖꯅꯕ ꯑꯩꯒꯤ ꯎꯍꯨꯠ ꯉꯍꯥꯛ ꯁꯤꯟꯕꯤꯔꯝꯃꯨ꯫ ꯑꯩ ꯎꯇꯨꯞ ꯑꯃꯠꯇ ꯌꯥꯝꯅ ꯊꯨꯅ ꯊꯤꯔꯨꯈꯤꯒꯦ ꯅꯨꯡꯗꯨꯝ ꯉꯥꯛꯅꯅꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯥꯅꯤꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯧꯔꯒꯅꯤ"꯫ ꯂꯝꯍꯨꯏ ꯊꯦꯕꯅ ꯑꯉꯛꯄ ꯋꯥꯐꯝ ꯑꯃꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯗ ꯑꯣꯏꯕ ꯌꯥꯅꯤ ꯅꯠꯇ꯭ꯔꯒ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯍꯦꯛꯇ ꯊꯥꯖꯗꯨꯅ ꯊꯦꯕꯅ ꯍꯥꯏꯕ ꯋꯥꯗꯨ ꯏꯟꯗꯨꯅ ꯉꯥꯏꯍꯥꯛ ꯄꯟꯊꯕ ꯇꯧꯗꯅ ꯇꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯦꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯨꯡꯗꯨꯝꯗꯨꯗ ꯅꯪꯒꯟ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯛꯏ꯫ ꯊꯦꯕꯅ "ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯤꯡꯂꯦꯗꯅ" ꯈꯟꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯂꯝꯍꯨꯏ ꯊꯦꯕ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯄꯨꯡ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯋꯥꯕꯅꯁꯨ ꯁꯤꯗꯧꯔꯝꯃꯤ꯫ ꯍꯜꯂꯛꯄ꯭ꯔꯥ ꯍꯜꯂꯛꯇ ꯄꯥꯛ ꯍꯦꯛ ꯍꯜꯂꯛꯄꯒꯤ ꯐꯤꯚꯝ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯁꯤꯃꯛꯇꯕꯨ ꯀꯧꯗꯨꯝ ꯀꯧꯔꯒꯦ ꯈꯟꯗꯨꯅ ꯇꯤꯡꯈꯠꯇꯅ ꯀꯧꯔꯛꯏ, "ꯍꯣ ꯏꯇꯥꯎ ꯊꯦꯕꯣ, ꯅꯪꯕꯨ ꯀꯗꯥꯏꯗ ꯀꯩꯗꯧ ꯂꯩꯔꯤꯒꯦ? ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯑꯣ ꯍꯥꯏꯋꯥꯅꯤ, ꯑꯩ ꯋꯥꯕꯅ ꯁꯤꯒꯗꯧꯔꯦ"꯫ ꯊꯦꯕ ꯍꯜꯂꯛꯄꯒꯤ ꯋꯥ ꯂꯩꯇꯦ꯫ ꯀꯣꯟꯅꯊꯪꯗ ꯂꯝꯍꯨꯏ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯔꯦꯞꯆꯩ, "ꯁꯤ ꯌꯧꯔꯛꯂꯕꯗꯤ ꯃꯥꯒꯤ ꯑꯇꯤꯌꯥ ꯀꯤꯟꯊꯒꯦ ꯀꯤꯟꯊꯖꯔꯁꯅꯨ, ꯑꯩꯅ ꯋꯥꯔꯤꯁꯤꯒꯤ ꯃꯊꯛꯇ ꯇꯥꯖꯍꯧꯔꯣ, ꯑꯩꯗꯤ ꯆꯠꯂꯦ ꯈꯪꯗꯦ"꯫ ꯋꯥꯍꯩ ꯑꯁꯤꯈꯛꯇꯪ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯂꯝꯍꯨꯏ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯊꯦꯕ ꯑꯁꯨꯝ ꯆꯦꯅ ꯆꯦꯅ ꯂꯥꯛꯄꯅ ꯂꯝꯈꯥꯡꯗ ꯀꯣꯝ ꯑꯃ ꯊꯦꯡꯅꯩ꯫ ꯀꯣꯝꯅꯨꯡꯗ ꯊꯥꯒꯤ ꯃꯃꯤ ꯇꯥꯕ ꯎꯕꯗꯒꯤ ꯌꯦꯡꯕꯗ ꯐꯖꯃꯟꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯃꯍꯥꯛ ꯂꯝꯍꯨꯏꯒꯤ ꯈꯨꯠꯇꯒꯤ ꯍꯤꯡꯗꯨꯅ ꯅꯥꯟꯊꯣꯔꯛꯂꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯊꯣꯏꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯨ ꯁꯪꯗꯦ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯝꯍꯨꯏ ꯂꯥꯛꯄ ꯎꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯂꯝꯍꯨꯏꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯁꯤꯕ꯫ ꯍꯟꯗꯃꯨꯛꯅ ꯀꯔꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯅꯥꯟꯊꯣꯛꯁꯤꯒꯦ ꯈꯜꯂꯛꯏ꯫ ꯈꯨꯗꯛꯇ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯇꯨꯅ ꯂꯨꯞꯊꯔꯒ ꯏꯁꯤꯡ ꯊꯛꯆꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯝꯍꯨꯏꯅ ꯊꯦꯕꯒꯤ ꯇꯧꯁꯤꯟꯅꯕ ꯃꯇꯥꯠꯇ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕ ꯄꯣꯛꯇ꯭ꯔꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯝꯅ ꯍꯪꯂꯛꯏ, "ꯏꯆꯦ ꯏꯇꯥꯎ ꯊꯦꯕ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤ? ꯑꯩꯅꯗꯤ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯉꯝꯂꯛꯇꯗꯨꯅ ꯑꯇꯤꯌꯥ ꯀꯤꯟꯊꯔꯛꯂꯕꯁꯨ ꯑꯩꯒꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯇꯥꯍꯧꯔꯣ ꯁꯤꯟꯅꯔꯝꯂꯒ ꯂꯥꯛꯂꯤꯕꯅꯤ"꯫ ꯊꯦꯕꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯀꯔꯤꯁꯨ ꯇꯧꯗꯦꯗꯣ, ꯑꯃꯨꯛꯇ ꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯂꯥꯎꯅꯦ, ꯇꯨ ꯎꯕ꯭ꯔꯥ ꯏꯇꯥꯎ? ꯀꯣꯝꯅꯨꯡꯁꯤꯗ ꯆꯥꯕꯗ ꯍꯥꯎꯈ꯭ꯔꯒꯗꯕ ꯑꯆꯥꯄꯣꯠ ꯑꯃ ꯇꯥꯔꯤꯕꯁꯦ"꯫ ꯂꯝꯍꯨꯏ ꯊꯦꯕꯒꯤ ꯋꯥꯐꯝꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯈꯪꯅꯤꯡꯂꯛꯇꯨꯅ ꯊꯦꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯏ, "ꯀꯗꯥꯏꯅꯣꯅꯦ? ꯀꯔꯤ ꯀꯔꯝꯕ ꯑꯆꯥꯄꯣꯠꯅꯣꯅꯦ"꯫ ꯊꯦꯕꯅ ꯂꯝꯍꯨꯏꯗ ꯀꯣꯝꯅꯨꯡꯗ ꯊꯥꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯨ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯒ ꯍꯥꯏꯔꯛꯏ, "ꯇꯨ
ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯪꯒꯣꯝ ꯃꯄꯥꯟꯅꯤ, ꯍꯥꯎꯈ꯭ꯔꯗꯕ ꯑꯗꯨ ꯃꯁꯤꯒꯤ ꯏꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯊꯛꯇꯣꯛꯄ ꯉꯝꯂꯕꯗꯤ ꯁꯪꯒꯣꯝ ꯃꯄꯥꯟ ꯄꯦꯟꯅ ꯆꯥꯕ ꯁꯣꯏꯔꯣꯏ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯅ ꯏꯁꯤꯡ ꯀꯪꯅꯅꯕ ꯊꯛꯇꯨꯅ ꯂꯩꯊꯣꯛꯂꯤꯕ꯫ ꯏꯁꯤꯡ ꯍꯦꯛ ꯊꯛꯄꯗ ꯄꯨꯛꯁꯤ ꯀꯥꯏꯒꯗꯧꯔꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯑꯗꯣꯝꯅ ꯄꯨꯛ ꯍꯦꯟꯅ ꯆꯥꯎꯏ, ꯏꯁꯤꯡ ꯍꯦꯟꯅ ꯆꯟꯒꯅꯤ꯫ ꯉꯥꯏꯍꯥꯛ ꯄꯟꯊꯕ ꯇꯧꯗꯅ ꯏꯁꯤꯡ ꯊꯛꯄ ꯍꯧꯕꯤꯔꯣ, ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯆꯠꯊꯣꯛꯂꯨꯈꯤꯒꯦ꯫ ꯍꯟꯗꯛꯇꯤ ꯀꯨꯏꯖꯔꯣꯏꯗꯣ ꯍꯥꯏꯔꯝꯂꯒ ꯊꯦꯕ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯝꯍꯨꯏ ꯍꯟꯗꯛꯃꯨꯛꯁꯨ ꯊꯦꯕꯅ ꯍꯥꯏꯕ ꯋꯥ ꯊꯥꯖꯗꯨꯅ ꯅꯣꯟꯊꯔꯒ ꯏꯁꯤꯡ ꯊꯛꯄ ꯍꯧꯔꯝꯃꯤ꯫ ꯊꯦꯕ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯜꯂꯝꯗꯅ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯂꯝꯍꯨꯏ ꯏꯁꯤꯡ ꯊꯛꯄꯗ ꯃꯕꯨꯛ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯏꯁꯤꯡ ꯌꯧꯝ ꯑꯃ ꯐꯥꯎꯕ ꯊꯛꯆꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯋꯥꯔꯛꯇꯨꯅ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏꯗꯕ ꯈꯟꯅ ꯂꯝꯍꯨꯏꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫